Manipurgi oiriba fibam asigi matangda ngasi Arambai Tengolgi makok thongba Singga Manipurgi Governorga wari sanakibaga loinana athubada normalcy puraklagani amadi wafam khara understanding lainakre hairi ngasi numidang wairam Arambai Tengolgi makok thongba korau nganba khuman PRO Robin Mangang Unit 19 gi commander Langol bana chingba yauna Manipurgi Governorga wari sanaki pungamarom henna wari sanaraba matungda Arambai Tengolgi makok thongba singadu thoraki maduda Arambai Tengolgi PRO Robin Mangang na wari sanaruba adugi matangda hai anauba governor ama lakpa asida Manipurgi oiriba fibam asigi matangda pungamarom chupna Manipurgi wari sanaki maduda sunatana wari sanabaduda memorandum amasu Pisinkhre amadi wafam kharasu understanding lainariba wari adudi miyamda matam kharagi matungda khanghangani haiki khudlai pikhatlau hairiba asigi matangda kari wafam khanarabagi haina paumi singna hangbada mahakna hai hiramadugi matangda yamna kuppa wafamdi khudakta thamkhiroi madugi matangsu wari sanariba wari singadu konna miyam punna khangangani governor gi maikaidagisu athubada Manipur da ingtappa puraklagani hairakle masida Arambai Tengol gi maikaidagisu angamba mateng pangani hairamki national highway fauduna chathok chasin tawbada mipaiba pokliba kaya asisu athubada hanagum yanaba hotnaragani hainasu thajaba piraki haiki Kutong ama chupna koi wari sana jawni ada koi hanagumna Memorandum koi Pisinkhre ki ba koi memorandum sab mana memorandum asigi jai kumar bala honorable governor jo motion jai ai ba keno si memorandum ji mayam lobi ba yagani kasi koi ki memorandum ne foreign keno lobi ba yagani adu ba tai thudo ko leite koi manungda understanding khar leinare adu understanding jo koi kona miyam damu khanan jat adu mata koi wari sanai ba adu gi sanai bo potu gi condition do koi am thang update tawjir ki ge du ga mayam si wai sana ba koi gi CMP gi commissioner munindro IPRO isamak Robin ade koi Luching Pural chief Korongan hukuman ada unit 19 gi commander ko kano Langol baga koi mari governor gi thaja ba si full peace la ani habagi adugumba thaja ba piri advai torga koi da su mala request tawri si kani haitare peace and normalcy lakna ba koi mayam ji mating pangbiu ana hojiki khulai nungai mayam pikhanna ba kona ba sigi situation ji loir matungda highway akoi leidi ba highway ni mak loi hangdoga akoi loina mak changna thongna ba yaba hanagi hanagum normalcy lei ba state ama yam ning ta pole ba ma tumba leba ma oina ba ma na thuma tu konar ni